YouTube channel subu thawai hapiriba kanglisa khwai punamaki mapamda tolabana nai khab sajek loina kuwak changjung tara lona duna koklai nona kurumjari ngasigi tangkakasi mamangda hapkatsakiba mingkhairel lainingtho mingkhairel chamagani paldugi makha chatharak poina tamjage yankai mathoi subada yangkoi sagol thoriba haibasigi wanglonda he lining thoipa nahakti yangbadagi su yangba ayangba kouba sunangna semibani nahakna yoningba mafamda ohiningba matamda lamthungpham ohinba ngambani adugi maramna lining tho nahakki khongchati ayang samadol sagol bu khongnetna yamna yang satpa ngambani haibadi sagol tongduna satpagum yamna thuna yoningbada yobani haiba butali yankaini thoi subada sajik thaba oiriba haibasigi wanglonda sajik amasung thaba hairiba thawai michak ani ase mitei ekhoigi lainingda nongka nongkum haiduna thambiramliba param masida yamnamak maru oikraba thawai michaksing hairiba thawai michak ani asina isau langna leiba matamda pokloba sikhiba amadi thauram pangthokloba matamda yaipaba mahi phangde asigumba thawai michak ani asina yaibirel siedabadagi thawai na taibang nawa ama ohinnanaba malemda kumlakpagi lambi si thawai michak ani sida thangtarai aduga amuksu taibang thawai aduna nongmaladuna taibang pal thadokduna yaibirel siedabagi makada waithunglunanabagi lambi su thawai michak ani asina pubiribani asigumba thawai michak singa sibusu nahakni nahaki natik nayaina ohinbiribani haibabu phongdokpibani yakai umdoi subada amam angan khairiba haibasigi wanglol amuk thamjage he lining thona hangna tungai atingko kauna langolak tungai amam balai kauna karisu leitraba iko kokba ahang boina leirambadagi hung hung iwai inil galoinana mai sing nungsit yakai biduna angan ba kauba sayolakpa du butaibang oibana cha singda ningsing jananaba ayuk nungthil ngalhanbiraga numidang mamanbiduna taibang pal ohinbiriba silaining thau nangi natik nayain ohinbiribani haibabu matang asida phongdokpibani yankhaiga mari subada hungna ningna nawongni haibasigi wahantok thamjage he laining thau ibon ha kitengban basigi ahan masak oiriba khonjel yaibirel dagi puthorakkiba lomba khamba naidraba nungsit ki masa oiba santupleng hi maru yai maru piktereng kaya basing tholakduna angan bataibang pala sibo ohen bikhiba ahan mingkhaidi hung haiba sinido hung mingkhai asibu sinakhibana laining thonang na khudingmak asibu ohen bangam khibani aduna laining thonang masak khangamgi thijinbagi amata ngairaba mingkhaidi hung asina maheli maram asina hung haiba mingkhai asina taibung mapu nangbu masak khangjananaba ningjananabagi amata ngairaba lining chetchabagi pambaini haibadu matang asida phongdokpibani aduga yankhai manga subada taibung loksing mairani lining thawo haibasina tengban ba sida poklariba thawai panba punamaktagi athoiba thawai panbadi taibung mini hairibasi taibung aikhona lining thawo nahaki manakta changjaraga nahaki natik nayai singbu nainajaraga hene pukning loksing hengatjaba ngamjabadagini karigumbada laining thau nahakti natik nayai bu masak khangjadriba kanadi taibang mi oirabasu afafatta asum aran khangdokpa ngamjadriba sa ngaga pangkhak taibang na loksing tanchinjagi hairabadi maira oiriba laining thau ginakta sangdrabadi mangan phangba honadi taibang gilausing mairadi lining thau ma bu khangbana oiganiye haibani humpu manga subada leipak maiba khulai tang haibasigi wanglolda leipak ama lamdam amada aruba thaugai kaya mapung phana pangthokpa ngamba khul amagi lai gumna latnariba amaiba haibase pak hek leinade yamna tangna thoi aduna ahaiba amaiba thibada khul lahna thinaribani asigumladana lain thau nahakumna tangba matik mayai changkhonba akhang ahaiba nawona natawna thengban ba sibo ohenba ngamba adugumba su atangba natomatanani haibabu matang sita phongdokpani yankhaiga tare subada
ꯅꯤꯡꯊꯧ ꯃꯥꯏꯕ ꯆꯤꯔꯥꯏ ꯇꯥꯡꯁꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅꯤ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯃꯥꯏꯕ ꯆꯤꯔꯥꯏ ꯇꯥꯡ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝ ꯇꯥꯟꯁꯤꯟꯕꯗ ꯆꯤꯔꯥꯏ ꯇꯥꯡꯁꯤꯟꯈꯤꯕ ꯑꯍꯩꯕ ꯑꯃꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯕ ꯑꯍꯩꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯈꯨꯗꯤꯡꯃꯛꯇ ꯁꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯁꯤ ꯅꯤꯡꯊꯧꯅ ꯃꯁꯛ ꯅꯥꯏꯕ ꯄꯥꯝꯊꯣꯟ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯠꯇꯨꯅ ꯂꯨꯅ ꯆꯥꯅ ꯅꯤꯡꯅ ꯊꯝꯖꯩ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯂꯥꯡꯐꯝ ꯀꯌꯥꯗꯒꯤ ꯑꯃꯥꯏꯕꯅ ꯃꯔꯝ ꯈꯪꯅ ꯏꯔꯥꯠ ꯊꯧꯅꯤꯕꯤꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯀꯟꯕꯤꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯁꯨ ꯂꯧꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯂꯨꯅ ꯆꯥꯅ ꯅꯤꯡꯅ ꯇꯧꯖꯒꯗꯕ ꯈꯣꯌꯨꯝ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯥꯏꯕꯨ ꯈꯪꯖꯕ ꯇꯥꯏꯕꯪꯁꯤꯡꯅ ꯅꯍꯥꯛꯄꯨ ꯂꯨꯅ ꯆꯥꯅ ꯈꯪꯖꯔꯤꯕꯅꯤꯅꯤ꯫ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯁꯤꯗ ꯈꯨꯟꯊꯣꯛꯂꯤꯕ ꯈꯣꯌꯨꯝ ꯑꯃꯗꯤ ꯇꯥꯏꯕꯪꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯁꯦꯟꯅꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯃꯥꯏꯕ ꯑꯍꯩꯕ ꯆꯤꯔꯥꯏ ꯇꯥꯡꯅ ꯄꯥꯟꯗꯝ ꯂꯧꯗꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ 59 ꯁꯨꯕꯗ ꯊꯃꯣꯏ ꯀꯣꯟꯒꯤ ꯃꯄꯨꯊꯧ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯤ ꯇꯥꯏꯕꯪ ꯊꯃꯣꯏ ꯈꯨꯗꯤꯡꯗ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯅꯤꯡꯅ ꯁꯣꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯈꯣꯌꯨꯝ ꯍꯥꯏꯕ ꯈꯨꯗꯤꯡꯗꯒꯤ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯍꯥꯟꯕꯗꯒꯤꯁꯨ ꯍꯥꯜꯂꯕ ꯄꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯀꯧꯅ ꯂꯩꯔꯕ ꯏꯄꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯧꯕ ꯑꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯏꯄꯨꯙꯧ ꯍꯥꯏꯅ ꯇꯦꯡꯊꯥꯅꯖꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯄꯨꯊꯧ ꯃꯄꯨꯊꯧ ꯑꯗꯣ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕꯕꯨ ꯇꯥꯛꯂꯤ꯫ 58 ꯁꯨꯕꯗ ꯁꯅꯥꯃꯍꯤ ꯉꯧꯕꯔꯦꯜ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯥꯏ ꯇꯦꯡꯊꯥꯕꯗ ꯅꯍꯥꯛꯀꯤ ꯀꯨꯠꯆꯨꯕꯨꯁꯨ ꯇꯦꯡꯊꯥꯖꯔꯛꯀꯦ꯫ ꯑꯗꯨꯉꯩ ꯑꯃꯝ ꯂꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯑꯉꯥꯟꯕ ꯑꯣꯏꯅ ꯁꯥꯄꯣꯡꯂꯛꯄꯗ ꯇꯦꯡꯕꯥꯟꯕꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯛꯍꯟꯈꯤꯕ ꯑꯔꯪꯕ ꯇꯥꯏꯕꯪꯒꯤ ꯃꯤꯠꯅ ꯌꯦꯡꯕꯗ ꯌꯦꯡꯉꯝꯗꯕ ꯄꯨꯝꯂꯪ ꯂꯪꯕ ꯃꯆꯨꯕꯨ ꯁꯅꯥ ꯑꯍꯤꯡꯕ ꯐꯨꯗꯣꯡꯕ ꯃꯆꯨꯒꯨꯝꯅ ꯅꯤꯡꯊꯤꯖꯕ ꯑꯗꯨꯒꯨꯝꯕ ꯑꯔꯪꯕ ꯑꯃꯗꯤ ꯃꯤꯠ ꯊꯛꯀꯠꯄ ꯃꯁꯦꯛ ꯃꯉꯥꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯨꯕꯨ ꯀꯔꯤꯅꯣ ꯊꯤꯖꯔꯨꯕꯕꯨ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯉꯧꯕ ꯀꯧꯕ ꯃꯆꯨꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯉꯧꯕꯗꯒꯤꯁꯨ ꯉꯧꯔꯕ ꯄꯨꯝꯂꯪ ꯂꯪꯕ ꯃꯆꯨꯕꯨ ꯑꯣꯏꯌꯦ ꯍꯥꯏꯕꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯂꯥꯡꯑꯣꯟꯒꯤ ꯀꯨꯆꯨꯗꯤ ꯉꯧꯕꯔꯦꯜ ꯀꯧꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯧꯕ ꯍꯥꯏꯕꯗꯤ ꯑꯉꯧꯕ ꯃꯆꯨꯕꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯔꯦꯜ ꯍꯥꯏꯕꯁꯤꯅ ꯂꯦꯜ ꯍꯥꯏꯕꯗꯤ ꯑꯊꯣꯏꯕ ꯍꯥꯏꯕ ꯑꯐꯕ ꯂꯥꯏ ꯑꯣꯏꯕꯕꯨ ꯐꯣꯡꯗꯣꯛꯄ ꯋꯥꯍꯩ꯫ 60 ꯁꯨꯕꯗ ꯁꯅꯥ ꯐꯝꯕꯥꯜ ꯃꯍꯤꯔꯦꯜ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯤꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝ ꯂꯥꯛꯂꯒ ꯁꯅꯊꯣꯡ ꯀꯥꯆꯤꯟꯗ ꯑꯃꯝꯕ ꯀꯥ ꯃꯆꯥ ꯑꯃꯗ ꯐꯝꯕꯥꯜ ꯌꯥꯖꯗꯨꯅ ꯏꯔꯥꯠꯅꯔꯤꯕ ꯑꯃꯝꯕ ꯂꯥꯏꯅ ꯂꯥꯡꯑꯣꯟꯈꯤꯕ ꯍꯨꯡ ꯀꯧꯕ ꯃꯤꯡꯈꯩꯗꯒꯤ ꯆꯤꯡꯊꯣꯔꯛꯈꯤꯕ ꯇꯦꯡꯕꯥꯟꯕ ꯑꯁꯤꯕꯨ ꯑꯣꯏꯔꯛꯅꯅꯕꯒꯤ ꯑꯊꯣꯏꯕ ꯍꯤ ꯌꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯤ ꯑꯣꯏ ꯃꯅꯤꯜ ꯑꯣꯏ ꯂꯦꯡꯊꯣꯛꯄꯤꯔꯛꯈꯤꯕ ꯅꯇꯧꯕꯨ ꯃꯄꯥ ꯂꯥꯛꯂꯒ ꯃꯤꯡꯊꯣꯟꯖꯈꯤꯕ ꯃꯤꯡꯂꯦꯜ ꯑꯊꯣꯏꯕ ꯃꯍꯤꯔꯦꯜ ꯀꯧꯕ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯁꯟꯊꯣꯡ ꯀꯥꯆꯤꯟꯗ ꯁꯅꯥ ꯃꯍꯤꯔꯦꯜ ꯀꯧꯅ ꯂꯩꯕꯤꯔꯤ ꯍꯥꯏꯕꯕꯨ ꯁꯝꯖꯤꯟꯅ ꯃꯍꯤꯔꯦꯜ ꯍꯥꯏꯅ ꯇꯦꯡꯊꯥꯖꯔꯤ꯫ 61 ꯁꯨꯕꯗ ꯁꯟꯊꯣꯡꯒꯤꯗꯤ ꯃꯥꯔꯤꯕ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯋꯥꯡꯂꯣꯜꯁꯤ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯇꯥꯏꯕꯪ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯁꯟꯊꯣꯡ ꯍꯥꯏꯔꯤꯕ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯀꯥꯆꯤꯟꯗ ꯍꯥꯏꯕꯗꯤ ꯁꯥꯎꯠ ꯋꯦꯁꯇꯔꯟ ꯀꯥꯆꯤꯟꯁꯤꯗ ꯑꯔꯨꯕ ꯑꯊꯣꯏꯕ ꯂꯥꯏ ꯑꯣꯏꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯥꯂꯦꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯌꯨꯝꯂꯤꯡ ꯀꯩꯔꯤꯡꯗꯨꯅ ꯂꯩꯔꯛꯉꯩꯗꯒꯤ ꯈꯨꯕꯝ ꯌꯥꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤꯖꯔꯛꯂꯕ ꯂꯥꯏꯅꯤ ꯍꯥꯏꯕꯒꯤ ꯁꯟꯊꯣꯡꯒꯤꯗꯤ ꯃꯔꯤꯕ ꯍꯥꯏꯕꯗꯤ ꯁꯟꯊꯣꯡꯗ ꯐꯝꯕꯥꯜ ꯇꯣꯡꯂꯤꯕ ꯑꯔꯤꯕ ꯂꯥꯏ ꯍꯥꯏꯅ ꯁꯩꯊꯥꯖꯕꯅꯤ꯫ ꯃꯊꯪꯗ 62 ꯁꯨꯕꯗ ꯐꯨꯡꯒꯥꯒꯤꯗꯤ ꯂꯥꯏꯔꯨꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯌꯨꯝꯂꯤꯡ ꯀꯩꯔꯤꯉꯩꯗꯒꯤꯅ ꯂꯩꯔꯛꯉꯩꯗꯒꯤ ꯇꯥꯏꯕꯪꯁꯥ ꯑꯣꯏꯕ ꯃꯤꯑꯣꯏꯕꯅ ꯌꯨꯝꯖꯥꯎꯒꯤ ꯃꯅꯤꯡ ꯊꯪꯕ ꯀꯥꯖꯥꯎꯗ ꯐꯨꯡꯒꯥ ꯍꯥꯏꯅ ꯃꯩꯔꯤꯡꯗꯨꯅ ꯊꯝꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯐꯝ ꯑꯁꯤꯕꯨ ꯑꯔꯨꯕ ꯈꯣꯌꯨꯝ ꯑꯍꯨꯝꯅ ꯅꯨꯡꯀꯣꯏꯕꯤ ꯀꯧꯅ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟꯒꯤ ꯃꯁꯛ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯨꯡꯒꯥꯒꯤ ꯃꯩ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯊꯤꯛ ꯃꯌꯥꯏꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯔꯨꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯃꯨꯠꯍꯟꯗꯅ ꯌꯣꯛꯇꯨꯅ ꯊꯝꯅꯔꯤꯕ ꯂꯥꯏꯗꯨꯁꯨ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅꯤ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ 63 ꯁꯨꯕꯗ ꯊꯣꯡꯖꯤꯟꯗꯕꯨ ꯈꯧꯁꯥꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯑꯁꯤꯅ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯌꯥꯏꯗꯤ ꯊꯥꯕꯒꯤ ꯂꯣꯏꯅꯥꯏꯔꯣꯏ
ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯒꯨꯝ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟꯗꯁꯨ ꯇꯥꯏꯕꯪꯒꯤ ꯃꯤꯁꯧ ꯆꯪꯕ ꯇꯨꯔꯩ ꯏꯔꯩ ꯂꯥꯛꯀꯗꯕ ꯀꯌꯥꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯌꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯂꯣꯏꯔꯒꯗꯕ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯕꯤꯈꯤꯅꯅꯕ ꯁꯦꯟꯅꯕꯤꯔꯤ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯡꯖꯤꯟꯗ ꯈꯧꯁꯥꯕ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 64 ꯁꯨꯕꯗ ꯊꯣꯡꯉꯥꯔꯦꯜꯕꯨ ꯀꯧꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟꯗ ꯂꯩꯔꯤꯉꯩꯒꯤ ꯃꯤꯡꯂꯦꯟꯗꯤ ꯊꯣꯡꯉꯥꯔꯦꯜ ꯀꯧꯏꯗꯨ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯊꯣꯡꯉꯥꯔꯦꯜ ꯀꯧꯅ ꯂꯩꯗꯨꯅ ꯇꯥꯏꯕꯪꯒꯤ ꯃꯤꯁꯧ ꯆꯪꯕ ꯇꯨꯔꯩ ꯏꯔꯩ ꯂꯥꯛꯀꯗꯕ ꯀꯌꯥꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯂꯣꯏꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯕꯤꯈꯤꯅꯅꯕ ꯁꯦꯟꯅꯕꯤꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤ ꯑꯃꯔꯣꯝꯗ ꯊꯣꯡꯉꯥꯔꯦꯜ ꯍꯥꯏꯕꯗꯤ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯒꯤ ꯃꯀꯥꯏꯐꯝꯗ ꯊꯨꯡꯂꯒꯗꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯆꯪꯕꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯀꯔꯝꯕꯕꯨꯅ ꯇꯤꯟꯕ ꯌꯥꯔꯕ ꯊꯥꯛꯇ ꯂꯩꯔꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕꯕꯨꯅ ꯇꯤꯟꯕ ꯌꯥꯗ꯭ꯔꯤꯕ ꯊꯥꯛꯇ ꯂꯩꯔꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕꯤꯔꯤꯕ ꯑꯗꯨꯕꯨꯁꯨ ꯊꯣꯡꯉꯥꯔꯦꯜꯅꯤ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯒꯦ 65 ꯁꯨꯕꯗ ꯁꯥꯏꯖꯨꯝ ꯇꯥꯐꯝ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯌꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯊꯝꯖꯒꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯒꯨꯝ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯥꯏꯖꯨꯝ ꯆꯨꯔꯤ ꯇꯥꯐꯝꯗꯁꯨ ꯂꯩꯕꯤꯔꯤꯌꯦ ꯍꯥꯏꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯁꯥꯏꯖꯤꯟ ꯂꯥꯂꯣꯝꯕ ꯀꯧꯅ ꯂꯩꯗꯨꯅ ꯇꯥꯏꯕꯪꯒꯤ ꯃꯤꯐꯠꯇꯁꯤꯡꯅ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯇꯧꯗꯨꯅ ꯄꯣꯠꯁꯦꯝ ꯀꯌా ꯊꯥꯖꯤꯜꯂꯛꯄ ꯃꯤꯁꯧ ꯆꯪꯕ ꯇꯨꯔꯩ ꯏꯔꯩ ꯂꯥꯛꯀꯗꯕ ꯃꯤꯊꯤꯟꯒꯥꯏ ꯇꯤꯟꯀꯝ ꯂꯥꯏꯀꯝ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 63 ꯁꯨꯕꯗ ꯇꯔꯪ ꯅꯣꯡꯗꯣꯜ ꯐꯥꯎꯕꯅꯤ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯁꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯩꯔꯒ ꯇꯦꯡꯕꯥꯟꯕ ꯁꯦꯝꯕ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯃꯐꯝ ꯇꯔꯪ ꯅꯣꯡꯗꯣꯜ ꯂꯩꯔꯝꯂꯦꯟꯗ ꯈꯣꯌꯨꯝꯁꯤꯡꯅ ꯇꯧꯉꯝꯂꯤꯕ ꯊꯧꯒꯥꯏꯁꯤꯡꯕꯨ ꯁꯤꯠ ꯅꯥꯟꯅ ꯎꯉꯝꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯔꯪ ꯊꯛꯇ ꯂꯩꯔꯒ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯈꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯎꯉꯝꯕ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯆꯕꯅꯤ 68 ꯁꯨꯕꯗ ꯁꯟꯗꯪꯈꯥꯗ ꯈꯧꯁꯥꯕ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯋꯥꯍꯟꯊꯣꯛꯁꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯥꯕꯗ ꯌꯨꯝꯒꯤ ꯃꯊꯛ ꯊꯛ ꯐꯛꯂꯣꯡꯅ ꯐꯣꯞ ꯁꯤꯗꯅ ꯄꯥꯈꯜ ꯑꯃ ꯍꯥꯞꯅꯩ ꯃꯐꯝꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯌꯥꯝ ꯈꯨꯟꯗꯤꯟꯅꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯄꯤꯕꯥ ꯑꯅꯤꯁꯤꯕꯨ ꯀꯔꯝꯅ ꯄꯥꯜꯂꯤꯕꯅꯣ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯗ ꯂꯥꯌꯥꯝꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯊꯧꯅ ꯆꯤꯛꯅ ꯋꯥꯇꯥꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯁꯟꯗꯪꯈꯥ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯂꯩꯔꯒ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯁꯤꯕꯨ ꯊꯧꯖꯥꯜ ꯂꯟꯀꯨꯕꯤꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯟꯅ ꯊꯨꯞꯅ ꯁꯦꯟꯅꯕꯤꯔꯤꯌꯦ ꯍꯥꯏꯕꯕꯨ ꯁꯟꯗꯪꯈꯥꯗ ꯈꯧꯁꯥꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯊꯪꯗ 69 ꯁꯨꯕꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯀꯩꯗ ꯂꯩꯕ ꯀꯩꯔꯣꯡꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯉꯛꯄꯅ ꯐꯪꯅ ꯌꯥꯝꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯔꯕ ꯐꯧ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯌꯥꯒꯤ ꯇꯨꯡꯅꯐꯝ ꯄꯩꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯥꯏꯕꯪꯅ ꯀꯔꯝꯅ ꯆꯤꯟꯖꯥꯛ ꯂꯩꯁꯤꯜꯂꯤꯕꯒꯦ ꯆꯦꯛꯁꯤꯟ ꯌꯨꯝꯕꯥꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕꯒꯤ ꯊꯧꯒꯥꯏꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯄꯨꯕꯤꯔꯤꯌꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯅꯤ 68 ꯁꯨꯕꯗ ꯂꯧꯗ ꯂꯩꯕ ꯂꯧꯔꯨꯡꯕ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯄꯪꯕꯁꯤꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯟꯅꯕꯤꯕꯅꯣ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯉꯝꯒꯗꯧꯔꯤꯕ ꯑꯁꯤ ꯀꯨꯝ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯁꯨꯅ ꯄꯥꯡꯉꯝꯂꯕ ꯃꯇꯝ ꯑꯗꯨꯇꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯊꯥ ꯃꯁꯛ ꯈꯪꯕ ꯑꯁꯤꯗ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯁꯤꯅ ꯑꯊꯣꯏꯕꯅꯤꯗꯣ ꯑꯁꯤꯒꯨꯝꯕ ꯂꯧ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯐꯧꯑꯣꯏꯕꯤ ꯂꯨꯅ ꯆꯥꯅ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯃꯇꯝ ꯆꯥꯅ ꯂꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯤꯕ ꯑꯃꯝ ꯑꯊꯦꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯗ꯭ꯔꯤꯕ ꯂꯧꯒꯤ ꯂꯥꯏ ꯂꯧꯔꯨꯡꯕ ꯀꯧꯕꯗꯨꯁꯨ ꯅꯍꯥꯛꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ 60 ꯁꯨꯕꯗ ꯂꯝꯍꯥꯡ ꯇꯨꯍꯥꯡꯗ ꯂꯩꯔꯒ ꯂꯝꯍꯥꯕ ꯇꯨꯍꯥꯕ ꯀꯧꯏꯗꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯋꯣꯡꯅ ꯅꯇꯧꯅ ꯇꯦꯡꯕꯥꯟꯕꯁꯤ ꯑꯣꯏꯔꯤꯕꯅꯤꯅ ꯅꯍꯥꯛꯅ ꯂꯩꯇꯕ ꯌꯧꯗꯕ ꯃꯐꯝꯕꯨ ꯂꯩꯇꯦꯗꯣ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯉꯝꯗꯕ ꯂꯝꯍꯥꯡ ꯇꯨꯍꯥꯡ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯈꯨꯗꯤꯡꯗꯁꯨ ꯂꯩꯉꯝꯕꯅꯤ
ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯂꯩꯔꯒ ꯂꯥꯏꯅꯤꯡꯕ ꯑꯍꯟꯁꯤꯡꯅ ꯃꯤꯅꯤꯟꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯂꯥꯏꯅꯤꯡ ꯆꯠꯆꯔꯒ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯖꯗꯨꯅ ꯈꯣꯌꯨꯝꯅꯪꯒꯤ ꯍꯛꯊꯦꯡ ꯊꯧꯒꯜ ꯐꯪꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯂꯩꯔꯒ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯤ ꯂꯝꯍꯥꯕ ꯇꯨꯍꯥꯕ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯈꯪꯅꯕꯅꯤ꯫ ꯂꯝꯍꯥꯕ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯗꯨꯗ ꯍꯥꯞꯄ ꯍꯥꯏꯕꯗꯤ ꯄꯥꯛ ꯁꯟꯅ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯇꯨ ꯍꯥꯏꯕꯁꯤꯅ ꯇꯨꯈꯣꯡ ꯈꯨꯗꯤꯡꯕꯨꯅꯤ꯫ ꯑꯗꯨꯒ ꯍꯥꯞꯄ ꯍꯥꯏꯕꯁꯤꯅ ꯑꯗꯨꯒꯨꯝꯕ ꯇꯨꯈꯣꯡ ꯈꯨꯗꯤꯡꯗ ꯄꯤꯛ ꯆꯣꯟꯅ ꯂꯩꯉꯝꯕ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯂꯩꯉꯝꯗꯕ ꯃꯐꯝ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ 68 ꯁꯨꯕꯗ ꯂꯝꯂꯛꯇ ꯂꯩꯔꯒꯅ ꯂꯝꯁꯦꯟꯕ ꯑꯣꯏꯕꯤꯔꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯂꯝꯗꯝ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯏꯪꯈꯣꯜ ꯈꯨꯗꯤꯡꯗ ꯂꯩꯕꯤꯗꯨꯅ ꯇꯥꯏꯕꯪꯅ ꯀꯝꯗꯧꯅ ꯈꯨꯟꯕꯥꯜꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯍꯥꯏꯕꯕꯨ ꯂꯝꯗ ꯂꯩꯔꯒ ꯁꯦꯟꯕꯤꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯝꯁꯦꯟꯕ ꯍꯥꯏꯅ ꯇꯦꯡꯊꯥꯖꯕꯅꯤ꯫ ꯃꯊꯪꯗ 62 ꯁꯨꯕꯗ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯑꯉꯝꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯈꯩꯔꯦꯜ ꯑꯁꯤꯒꯤ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯅꯣꯡ ꯍꯥꯏꯕꯗꯤ ꯄꯨꯌꯥꯒꯤ ꯑꯔꯤꯕ ꯋꯥꯡꯂꯣꯟꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯕ ꯃꯄꯥꯟ ꯅꯥꯏꯗꯅ ꯇꯦꯡꯕꯥꯟꯕꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯝꯕ ꯍꯥꯏꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯈꯣꯡ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯅ ꯃꯄꯥꯟ ナꯏꯗꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯑꯇꯤꯡ ꯇꯔꯪ ꯑꯁꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯐꯤꯕꯥꯜ ꯑꯗꯨꯕꯨ ꯅꯣꯡꯈꯣꯡ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯥꯟ ナꯏꯗꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯑꯇꯤꯡꯉꯥ ꯃꯀꯣꯏ ꯄꯨꯡ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅꯗꯤ ꯀꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯆꯠꯂꯨꯕ ꯉꯝꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯊꯤꯛ ꯅꯌꯥꯏꯕꯨ ꯇꯦꯡꯊꯥꯖꯕ ꯋꯥꯍꯩ ꯄꯔꯦꯡ꯫ 68 ꯁꯨꯕꯗ ꯇꯔꯪ ꯍꯤꯔꯦꯜ ꯍꯣꯜꯂꯤꯕ ꯌꯧꯅꯤꯡꯕꯅ ꯌꯧꯕꯅꯤ ꯆꯠꯅꯤꯡꯕꯇ ꯆꯠꯄꯅꯤ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜꯅ ꯂꯥꯝꯕ ꯉꯝꯗ꯭ꯔꯕ ꯃꯄꯥꯟ ナꯏꯗꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯑꯇꯤꯡ ꯇꯔꯪ ꯑꯁꯤꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯉꯝꯗ꯭ꯔꯕ ꯅꯣꯡꯈꯣꯡ ꯑꯇꯤꯡꯉꯥ ꯃꯀꯣꯏ ꯄꯨꯡ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅꯗꯤ ꯅꯨꯡꯁꯤꯠꯄꯨ ꯈꯣꯡꯅꯦꯠꯅꯔꯒ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯍꯣꯜꯗꯨꯅ ꯀꯣꯏꯅ ꯆꯠꯄꯒꯨꯝꯅ ꯑꯃꯝꯕꯒꯤ ꯄꯥꯟꯗꯝ ꯂꯧꯔꯤꯕ ꯑꯇꯤꯡꯉꯥ ꯃꯀꯣꯏ ꯄꯨꯡ ꯑꯁꯤꯕꯨ ꯀꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯆꯠꯂꯨꯕ ꯉꯝꯕꯅꯤꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯌꯧꯅꯤꯡꯕ ꯃꯇꯝꯗ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯛꯇꯨꯅ ꯀꯣꯏꯔꯨꯕ ꯆꯠꯂꯨꯕ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯀꯨꯞꯄꯗꯁꯨ ꯑꯣꯏꯉꯝꯃꯤ ꯍꯥꯏꯕꯕꯨ ꯇꯥꯛꯂꯤ꯫ 63 ꯁꯨꯕꯗ ꯄꯣꯛꯄ ꯁꯤꯕ ꯅꯣꯡꯗꯝꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯇꯤ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏ ꯑꯣꯏꯅꯁꯨ ꯇꯦꯡꯕꯥꯟꯕꯒꯤ ꯃꯐꯝ ꯁꯤꯟꯅ ꯂꯩꯉꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯊꯋꯥꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯌꯥꯏꯕꯤꯔꯦꯜ ꯀꯧꯅꯁꯨ ꯂꯩꯉꯝꯕꯅꯤꯗꯣ꯫ ꯑꯗꯨꯒꯨꯝꯕ ꯌꯥꯏꯕꯤꯔꯦꯜ ꯅꯍꯥꯛꯇꯒꯤ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯈꯤꯕꯤꯛ ꯄꯣꯛꯄꯤꯔꯛꯄꯅꯤꯅ ꯇꯥꯏꯕꯪꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯅꯪꯉꯣꯟꯗ ꯇꯤꯟꯁꯤꯜꯂꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯄꯣꯛꯄ ꯁꯤꯕ ꯅꯣꯡꯗꯝꯂꯤꯕ ꯃꯄꯨꯅꯦ ꯍꯥꯏꯅ ꯇꯦꯡꯊꯥꯖꯕꯅꯤ꯫ 65 ꯁꯨꯕꯗ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕ ꯃꯄꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯄꯨꯟꯕ ꯊꯋꯥꯏꯒꯤ ꯍꯧꯔꯛꯐꯝ ꯊꯋꯥꯏꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯃꯉꯥꯜꯒꯤ ꯍꯧꯔꯛꯐꯝ ꯃꯉꯥꯜꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕꯤꯔꯤꯕ ꯈꯥꯏꯗꯣꯛꯄꯒꯤ ꯂꯣꯏꯅꯥꯏꯗꯕ ꯇꯤꯟꯁꯤꯟꯕꯒꯤꯁꯨ ꯂꯣꯏꯅꯥꯏꯗꯕ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯃꯂꯨ ꯁꯤꯗꯕ ꯂꯦꯡꯗꯕ ꯑꯣꯏꯅ ꯂꯩꯉꯝꯕ ꯅꯑꯣꯡꯅ ꯇꯧꯕ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯁꯣꯟꯅꯕꯅꯤ꯫ 63 ꯁꯨꯕꯗ ꯃꯄꯣꯛ ꯂꯩꯇꯕꯒꯤ ꯁꯥꯒꯩꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯇꯤ ꯈꯣꯌꯨꯝ ꯃꯇꯩꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯡꯑꯣꯟ ꯁꯥꯏꯑꯣꯟ ꯌꯥꯝꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯃꯔꯛ ꯑꯁꯤꯗ ꯀꯔꯝꯕ ꯁꯛꯇ ꯊꯣꯛꯂꯝꯃꯤ ꯈꯨꯟꯊꯣꯛꯂꯝꯃꯤ ꯀꯔꯝꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯄꯣꯛꯄꯤꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯆꯞ ꯆꯥꯅ ꯇꯥꯡꯗꯥꯡꯕ ꯂꯩꯇꯕ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯅꯁꯨ ꯁꯦꯝꯕꯤꯈꯤ ꯍꯥꯏꯕꯗꯤ ꯇꯥꯖꯔꯒ ꯂꯥꯡꯑꯣꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯂꯤꯈꯨꯜꯗꯤ ꯎꯠꯄꯤꯔꯝꯗꯕ ꯅꯍꯥꯛꯀꯤ ꯍꯛꯊꯦꯡ ꯆꯗꯥꯗꯤ ꯑꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯕ ꯁꯥꯒꯩ ꯁꯟꯗꯕ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 68 ꯁꯨꯕꯗ ꯑꯆꯠ ꯆꯠꯇꯕꯒꯤ ꯃꯌꯣꯜꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯇꯦꯡꯕꯥꯟꯕꯁꯤꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯑꯆꯠ ꯆꯠꯇꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯑꯍꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯃꯝ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗꯅ ꯊꯋꯥꯏ ꯑꯣꯏꯕꯤꯗꯨꯅ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯈꯨꯗꯤꯡꯗꯅ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯕꯤꯗꯨꯅ ꯑꯃꯃꯝꯒꯤ ꯃꯇꯦꯡ ꯂꯧꯍꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕꯤꯔꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 69 ꯁꯨꯕꯗ
ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥꯅ ꯂꯤꯛꯂꯨꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃꯗ ꯂꯤꯛꯂꯨ ꯃꯔꯨꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯕꯒꯨꯝꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤ ꯑꯣꯏꯅꯅꯕ ꯊꯧꯁꯤꯟꯕꯗ ꯂꯥꯏꯅꯤꯡꯊꯧ ꯅꯪꯒꯤ ꯋꯥꯠꯐꯗ꯭ꯔꯕ ꯂꯤꯛ ꯃꯔꯨꯒꯨꯝꯂꯕ ꯃꯆꯥꯛꯁꯤꯡ ꯍꯥꯏꯔꯒꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯩꯒꯤ ꯃꯔꯝ ꯁꯨꯅ ꯏꯁꯤꯡꯒꯤ ꯃꯔꯝ ꯃꯈꯩ ꯑꯇꯤꯌꯥ ꯑꯍꯥꯡꯕ ꯑꯃꯗꯤ ꯂꯩꯄꯥꯛ ꯂꯩꯁꯥꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯄꯪꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯇꯦꯡꯕꯥꯟꯕꯁꯤ ꯑꯣꯏꯍꯟꯕ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤ ꯇꯠꯅ ꯊꯥꯅꯗꯅ ꯂꯣꯏꯅꯔꯤꯌꯦ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤ 84 ꯁꯨꯕꯗ ꯃꯉꯥꯒꯤ ꯄꯥꯎꯕ ꯃꯄꯨꯅ ꯍꯥꯏꯈꯤ ꯃꯄꯨꯒꯤ ꯃꯇꯦꯡꯕꯨ ꯃꯉꯥꯅ ꯄꯥꯡꯈꯤ ꯃꯉꯥꯅ ꯃꯄꯨꯒꯤ ꯃꯁꯛ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯕꯨ ꯄꯨꯔꯤꯕ ꯂꯥꯏꯄꯨꯡꯊꯧꯁꯤꯡꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯃꯁꯥꯗꯒꯤ ꯁꯤꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒꯨꯝꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝꯁꯤꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯁꯤꯟꯊꯥ ꯀꯌꯥ ꯁꯤꯟꯅꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯒ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅꯁꯨ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯅ ꯐꯨꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯁꯛ ꯂꯦꯞꯄꯅꯤ ꯃꯉꯥ ꯑꯁꯤꯅ ꯅꯇꯤꯛ ꯅꯌꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 40 ꯁꯨꯕꯗ 6 ꯁꯨꯕꯗꯤ ꯃꯃꯤꯅꯤ ꯃꯃꯤꯒꯤ ꯃꯆꯨꯗꯤ ꯑꯃꯨꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯑꯔꯨꯕ ꯃꯉꯥ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯅ ꯅꯁꯛ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯃꯉꯥꯜ ꯐꯨꯗꯣꯔꯛꯇꯨꯅ 6 ꯁꯨꯕ ꯅꯇꯤꯛ ꯅꯌꯥꯏ ꯑꯣꯏꯕ ꯃꯃꯤ ꯃꯔꯨꯝ ꯀꯧꯕꯕꯨ ꯂꯣꯏꯅꯗꯨꯅ ꯀꯧꯅ ꯄꯨꯊꯣꯛꯄꯤꯔꯦ ꯍꯥꯏꯕꯗꯤ ꯂꯣꯏꯅꯕ ꯀꯧꯅ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒꯨꯝꯕ ꯃꯔꯨꯝ ꯑꯗꯨꯒꯤ ꯃꯆꯨꯗꯤ ꯑꯃꯨꯕ ꯃꯆꯨꯅꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯉꯥꯟꯕ ꯍꯥꯏꯕꯁꯤꯅ ꯑꯃꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ 34 ꯁꯨꯕꯗ ꯃꯃꯤꯅ ꯃꯆꯨ ꯑꯣꯜꯂꯤꯉꯩꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯦꯝꯉꯩꯗ ꯃꯄꯨꯒꯤ ꯃꯇꯤꯛ ꯈꯪꯅꯈꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯃꯃꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯃꯝꯕ ꯀꯧꯕ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯃꯁꯛ ꯑꯣꯏꯕ ꯂꯣꯏꯅꯕ ꯑꯁꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯉꯥ ꯍꯥꯏꯕꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯅ ꯂꯣꯏꯅꯗꯨꯅ ꯁꯥꯐꯣꯡꯂꯛꯄꯗ ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯇꯦꯡꯕꯥꯟꯕ ꯑꯁꯤꯒꯤ ꯃꯁꯛ ꯇꯥꯏꯕꯪꯅ ꯉꯁꯤ ꯎꯖꯔꯗꯨꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯁꯛ ꯎꯖꯔꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯈꯪꯅꯖꯔꯦ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯆꯔꯤ 42 ꯁꯨꯕꯗ ꯃꯉꯥꯒꯤ ꯃꯌꯥꯏ ꯐꯨꯗꯣꯛꯈꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜ ꯑꯃꯨꯛ ꯇꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯃꯁꯛ ꯎꯖꯕꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯁꯈꯥꯏ ꯑꯣꯏꯔꯤꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯃꯉꯥ ꯑꯁꯤꯒꯤ ꯃꯁꯛ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨꯁꯨ ꯇꯥꯏꯕꯪꯅ ꯈꯪꯉꯝꯂꯦ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ 43 ꯁꯨꯕꯗ ꯑꯄꯥꯟꯕ ꯃꯆꯨ ꯂꯩꯀꯣꯜꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯉꯥꯟꯕ ꯅꯁꯛꯇꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯃꯉꯥ ꯑꯁꯤꯒꯤ ꯃꯆꯨꯁꯤꯡꯒ ꯂꯣꯏꯅꯔꯕ ꯆꯨꯝꯊꯥꯡ ꯈꯟꯕꯒꯤ ꯃꯆꯨ 9 ꯑꯗꯨꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤꯕꯨ ꯁꯤꯟꯅ ꯉꯥꯅ ꯁꯟꯗꯣꯛꯂꯤꯕ ꯃꯆꯨ ꯃꯃꯦꯟꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯆꯨꯁꯤꯡꯅ ꯂꯩꯇꯦꯡꯂꯕ ꯂꯩꯀꯣꯜꯒꯨꯝꯅ ꯄꯥꯟꯗꯝ ꯂꯥꯛꯅ ꯇꯦꯡꯊꯥꯖꯕꯤꯕꯅꯤ 43 ꯁꯨꯕꯗ ꯅꯨꯡꯁꯤꯕ ꯃꯅꯝ ꯁꯟꯕ ꯂꯩꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯇꯦꯡꯕꯥꯟꯕ ꯑꯁꯤ ꯐꯖꯕꯒꯤ ꯇꯨꯡꯅꯐꯝꯅꯤ ꯐꯖꯕꯒꯤ ꯃꯌꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯕꯅꯤꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯅꯇꯤꯛꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡ ꯑꯁꯤꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯑꯁꯤ ꯊꯥꯁꯤꯡ ꯈꯨꯗꯤꯡꯒꯤ ꯂꯩꯁꯛ ꯑꯣꯟꯅ ꯑꯣꯟꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯊꯥ 12 ꯑꯁꯤꯗ ꯂꯩ ꯁꯥꯠꯇꯕ ꯑꯃꯠꯇꯕꯨ ꯂꯩꯍꯟꯗꯦ ꯂꯩꯔꯥꯡꯁꯤꯡꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯃꯐꯝꯗꯨꯗ ꯂꯩꯅꯝ ꯌꯦꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯂꯩꯔꯥꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕ ꯁꯟꯗꯣꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯥꯡꯁꯤꯡꯅ ꯃꯅꯝ ꯁꯟꯗꯣꯛꯂꯛꯄꯒꯨꯝꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯡꯁꯤꯕꯅ ꯄꯥꯎ ꯌꯦꯟꯕꯤꯔꯤ ꯑꯉꯛꯄ ꯅꯇꯤꯛ ꯅꯌꯥꯏꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯅꯉꯥꯜ ꯁꯟꯗꯣꯛꯄꯤꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯗꯨꯅ ꯂꯩꯖꯕ ꯉꯝꯍꯟꯕꯤꯔꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯡꯊꯥꯖꯕꯅꯤ 45 ꯁꯨꯕꯗ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯉꯥꯅ ꯇꯤꯜꯂꯕ ꯃꯁꯥꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯉꯣꯜꯂꯣꯜꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯑꯣꯡꯅ ꯇꯧꯅ
ꯑꯣꯅ ꯄꯨꯊꯣꯛꯂꯛꯈꯤꯕꯅꯤ ꯄꯨꯊꯣꯛꯂꯛꯈꯤꯕ ꯃꯆꯥꯛ ꯃꯉꯥ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯂꯥꯏꯁꯛ ꯑꯇꯤꯡꯀꯣꯛ ꯀꯧꯅ ꯁꯥꯐꯣꯡꯂꯛꯈꯤꯕꯅꯤ ꯑꯇꯤꯡꯀꯣꯛꯅ ꯃꯥꯂꯦꯝꯒꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯩꯁꯤꯡ ꯅꯨꯡꯁꯤꯠ ꯑꯇꯤꯌꯥ ꯂꯩꯄꯥꯛ ꯑꯁꯤꯅ ꯄꯨꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯁꯛ ꯂꯦꯞꯄꯅꯤ ꯃꯉꯥ ꯑꯁꯤꯅ ꯅꯇꯤꯛ ꯅꯌꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯔꯤ 33 ꯁꯨꯕꯗ ꯑꯃꯒꯤ ꯃꯁꯥꯗꯤ ꯑꯍꯨꯝꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯂꯥꯡꯑꯣꯟ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯈꯣꯌꯨꯝ ꯁꯈꯥꯏ ꯀꯅꯥꯁꯨ ꯈꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯏꯄꯨꯡ ꯂꯣꯏꯅ ꯄꯥꯄꯛꯄ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯁꯥꯂꯦꯟ ꯁꯥꯠꯄ ꯑꯇꯤꯡꯀꯣꯛ ꯃꯂꯨ ꯁꯤꯗꯕ ꯃꯥꯕꯨ ꯑꯣꯏꯅ ꯅꯋꯥꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃ ꯆꯩꯁꯤꯡ ꯊꯦꯛꯅ ꯂꯥꯏꯁꯛꯅ ꯇꯥꯎꯂꯣꯏꯅꯥꯏ ꯃꯤꯡꯈꯩ ꯊꯣꯜꯂꯒ ꯁꯥꯐꯣꯡꯂꯛꯈꯤꯗꯧ ꯑꯗꯨꯒꯨꯝꯕ ꯇꯥꯎꯂꯣꯏꯅꯥꯏ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯁꯪꯐꯥꯅꯕ ꯃꯌꯥꯡꯅ ꯉꯧꯔꯨꯅꯕ ꯃꯃꯩꯅ ꯃꯨꯉꯥꯡꯅꯕ ꯑꯣꯏꯕ ꯃꯆꯨ ꯑꯍꯨꯝ ꯑꯣꯏꯕ ꯃꯩꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯍꯨꯝꯅ ꯇꯤꯜꯂꯒ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯂꯥꯏꯁꯛꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯒꯤ ꯃꯁꯥꯗꯤ ꯑꯍꯨꯝꯅ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ 38 ꯁꯨꯕꯗ ꯃꯇꯣꯝꯃꯇ ꯁꯥꯠꯄ ꯂꯩꯔꯦꯜꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯂꯥꯡꯑꯣꯟ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯈꯣꯌꯨꯝ ꯁꯈꯥꯏ ꯀꯅꯥꯁꯨ ꯈꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯏꯄꯨꯡ ꯂꯣꯏꯅ ꯄꯥꯄꯛꯄ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯁꯥꯂꯦꯟ ꯁꯥꯠꯄ ꯑꯇꯤꯡꯀꯣꯛ ꯃꯂꯨ ꯁꯤꯗꯕ ꯌꯥꯏꯕꯤꯔꯦꯟ ꯇꯥꯎꯂꯣꯏꯅꯥꯏ ꯀꯧꯕ ꯃꯤꯡꯂꯦꯟ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯝꯁꯨꯞ ꯁꯨꯞꯆꯤꯜꯂꯕ ꯃꯤꯡꯂꯦꯟ ꯑꯊꯣꯏꯕ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯀꯧꯅ ꯑꯇꯤꯡ ꯇꯔꯪꯂꯦꯜ ꯑꯁꯤꯗ ꯅꯗꯣꯝ ꯀꯅꯥ ꯌꯥꯎꯗꯅ ꯁꯥꯐꯣꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯍꯥꯡꯕ ꯑꯇꯤꯡꯉꯥ ꯑꯁꯤꯗ ꯅꯗꯣꯝ ꯁꯥꯐꯣꯡꯂꯛꯈꯤꯕꯕꯨ ꯑꯊꯣꯏꯕ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯂꯩꯔꯥꯡ ꯑꯃꯒ ꯄꯥꯟꯗꯝ ꯂꯧꯗꯨꯅ ꯇꯦꯡꯊꯥꯖꯕꯅꯤ 39 ꯁꯨꯕꯗ ꯂꯩꯒꯤ ꯂꯩꯀꯥꯗꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯇꯤꯡ ꯇꯔꯪꯂꯦꯜ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯅꯗꯣꯝ ꯁꯥꯐꯣꯡꯂꯛꯂꯕꯁꯨ ꯅꯍꯥꯛꯇꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥ ꯄꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯆꯤꯡꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯇꯤꯛ ꯅꯉꯥꯜꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯏ ꯃꯤꯆꯥꯛ ꯅꯣꯡꯊꯧ ꯃꯈꯜ ꯁꯨꯅ ꯄꯥꯐꯜꯂꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯅꯣꯡꯊꯧ ꯇꯨꯔꯦꯜ ꯃꯈꯜ ꯀꯌꯥ ꯃꯅꯨꯡ ꯄꯣꯂꯣꯏꯗꯕ ꯃꯄꯥꯟ ꯄꯣꯂꯣꯏꯗꯕ ꯃꯈꯜ ꯃꯈꯥ ꯁꯥꯐꯣꯡꯕꯤꯕꯇ ꯅꯠꯇꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯂꯩꯀꯣꯏ ꯄꯨꯡ ꯀꯌꯥ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯃꯈꯜ ꯁꯨꯅ ꯇꯥꯏꯕꯪꯅ ꯑꯉꯛꯄ ꯉꯝꯈꯩ ꯆꯪꯕ ꯃꯈꯩ ꯋꯥꯈꯜ ꯃꯇꯣꯜ ꯂꯣꯝꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗꯨꯅ ꯇꯦꯡꯕꯥꯟꯕꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯐꯥꯡ ꯃꯔꯣꯡ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯟꯅ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯤ ꯃꯁꯤꯡ ꯂꯤꯁꯤꯡꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯂꯩꯅꯥ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯩꯔꯥꯡꯒ ꯄꯥꯟꯗꯝ ꯂꯥꯛꯅ ꯆꯥꯡꯗꯝꯅꯖꯕꯅꯤ 38 ꯁꯨꯕꯗ ꯅꯣꯡꯄꯣꯛ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯟꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯗꯨꯉꯩ ꯑꯃꯝꯕ ꯂꯥꯏꯅ ꯀꯣꯜꯂꯝꯕꯗꯒꯤ ꯑꯉꯥꯟꯕ ꯃꯁꯛ ꯂꯦꯞꯂꯛꯄꯗ ꯍꯨꯡ ꯍꯥꯏꯕ ꯃꯤꯡꯈꯩꯒꯤ ꯏꯋꯥꯏ ꯏꯅꯤꯟꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕ ꯃꯅꯤꯜꯁꯤꯡ ꯀꯥꯝꯊꯣꯔꯛꯇꯨꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤꯗ ꯅꯣꯡ ꯑꯃꯝꯕꯕꯨ ꯄꯣꯛꯄꯤꯗꯨꯅ ꯑꯃꯝ ꯂꯩꯁꯥ ꯀꯥꯏꯊꯣꯔꯛꯈꯤꯕꯒꯤ ꯃꯤꯡꯊꯣꯜꯕು ꯂꯧꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯑꯗꯨꯕꯨꯁꯨ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯆꯔꯤ 30 ꯁꯨꯕꯗ ꯃꯥꯂꯪ ꯂꯩꯔꯣꯏꯅꯕ ꯊꯥꯡꯒꯣꯜ ꯈꯣꯡꯅꯦꯠꯅꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯊꯝꯖꯒꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯇꯤ ꯌꯦꯡꯕꯗ ꯑꯉꯛꯄ ꯆꯪꯕ ꯊꯧꯒꯥꯏ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯤꯗꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯉꯝꯕꯗꯤ ꯇꯨꯝꯕꯗꯒꯤꯁꯨ ꯇꯨꯝꯂꯕ ꯊꯧꯕꯗꯒꯤꯁꯨ ꯊꯧꯔꯕ ꯊꯥꯡꯒꯤ ꯃꯌꯥ ꯇꯥꯒꯤ ꯇꯥꯖꯤꯟ ꯑꯇꯨꯝꯕꯅ ꯆꯤꯡꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯕꯁꯨ ꯉꯝꯕꯅꯤ ꯀꯨꯞꯄꯗꯒꯤꯁꯨ ꯀꯨꯞꯂꯕ ꯇꯨꯝꯕꯗꯒꯤꯁꯨ ꯇꯨꯝꯂꯕ ꯍꯥꯏꯕ ꯈꯨꯗꯤꯡꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯌꯥꯏꯅꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯆꯔꯤ 31 ꯁꯨꯕꯗ ꯂꯩꯃꯥꯏ ꯆꯤꯊꯦꯛ ꯃꯔꯤꯃꯛ ꯃꯥꯏꯀꯩ ꯅꯤꯄꯥꯜ ꯁꯨꯡꯗꯥꯏ 13 ꯁꯤꯡꯈꯥꯏ 64ꯃꯛ ꯍꯥꯏꯕꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕꯗꯤ ꯀꯔꯝꯅꯕꯨ ꯐꯣꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯁꯟꯗꯣꯛꯄꯤꯈꯤꯕ ꯃꯥꯏꯀꯩ ꯃꯔꯤ ꯆꯨꯊꯦꯛ ꯃꯔꯤ ꯄꯨꯟꯅ ꯃꯥꯏꯀꯩ ꯅꯤꯄꯥꯜ ꯑꯁꯤꯒꯤ ꯁꯨꯡꯗꯥꯏ 13ꯃꯛꯇ ꯑꯃꯗꯤ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯅ ꯁꯤꯡꯈꯥꯏ 64ꯃꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯀꯨꯞꯅ ꯈꯥꯏꯗꯣꯛꯄꯒꯤ ꯂꯣꯏꯅꯥꯏꯗꯕ ꯃꯤꯠꯂꯝ ꯆꯤꯊꯦꯛ ꯃꯔꯤ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯉꯝꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯅꯤ 32ꯗ
Korau marol mapal malem leiron tarik mukpu haibasi wangololda laining thonang na muksu tengban bagi leiron nonglon kuding desin betung na salon hona lengambani malem leimai asigi he mathak ithang thang batia mai koi pung asigi kachin khuya sin betung na leibiri bani aduga malem gi leimai asigi mapam sin betung na su sandok tu na leibiri masida sunatana malem gi leithak leikharol kuding mukta yoning matam da leining mapam da leingambani haiba butali marpudra humdoi subada jenglo mitkup amada tare lak hanna koibada awa huirang son da balaning thawo haibasina phongdok piri basi lining thona hakte adungai malem le sembalo redana malem gi mapu oirgadaba leingak ko mapu khanbagi changyingda salairen panthona salairen panthona lining thona tik khangjaning bagi damak nongkhong tare lak koina na thausi bada karisu nasungdana panthogi ningjeri boponamak nongdam birage khanna tengban bagi wakhal na lam phangdraba amamagi leirol nungda chankraba nongkhong maru mit na kupada tare lak koin yongam khibani lining thonangi khonghau khongyang di angak pagi pandam gumbani haiba bu pantho ipa salairen sidabana phawbangak chekhiye haiba natik nayai bu singsinjaba marpudra mari subada atingkok malu sidaba haibasi wangololda muktamjage lining thona hakte amam leisa halakpada tengban bagi mapu sidaba oina ahanba sapong kiba matamda sehi taraga mangagi mawongda koyum sakpan sangkhonba thabak mata pharaba sana ahingba pudonglaba kuchuda maina phijet oina leitengba nakhut oyoi yel oina hikhom yaikhom bagi matawgum na koyum sakpan narabada kau minglen ja atingkok malu sidaba haina kaubani iting ting bai kok ahang bo atingkok kauidu adugumma mafam aduda horakpam salakpam oina mayon chonglakhi haibagi malu sidaba kauidu loiba khambana ide haibagi sidaba kaubani adugumba ahan balaining thona haki yengbagi mitpam hongamdraba naha mathot karapagi nupagi matik suchen nupigi matik loina ba masak saktam adubu lining hal singna tingkok malu sidaba haina tengtha jabani marpudraga manga subada yaibi yelho ngeida amam le sa sarakpa haibasi wangololda lining thona hakti tengban bagi thawai oiba khibik na khunban le panduna khunthok khunda adun lengamne ne bagi damakta malem le koi pung numit yoi mayai tawdan bana singba khoyum achat chatta kaya leho nong hona ne bagi damakta mambalai oina kang kok na leirambadagi hung khonjel kaloina na amam bagi kuyom nungdagi yakai rakhiba athoi balaining thone haibabu phongdok jeri marpudra taruk subada there khutup takup hona poire nungbu hona thangthorakpa haibasi wangololda ating tarang asina tinga kok oina leiringai karisul leiram uram daba du balaining thonangi hung mingkai athoi bagi malang humoi yailang sal singna piktalu piktaleng hi maru yai maru kaya sidaba nangi thanungdagi sing thoraktuna hikhom yai khom duna leiram daba kaya lehellakhiba uram daba kaya basum masing lakam duna uhallakhi haibabu matang asida phongdok sabani marpudraga tare subada khoyum tawpiloi nai lairen tawloi nai nungu sidaba nungkang mahalapa haibasi matangda adungai tengban basi semlak ngai da sidaba mapuna haki saudaba konjen yaibirelna hung haiba mingkai ba sonjaduna nungsit pu thanungdagi chingthoroktuna maigi matik chenba nungsit ayang ba tawpoloi nai pole adugi isingi matik chenba nungsit ki masak pokpidana tawpiloi nai kauna putho asiguma nungsit makhal singa sina lepa leitana ona chaina rakpadagi mai sing nungsit maram suna polabagaloina na angak pachang balaining thonangi nungmuda nungi muduna leiramba loina idabu pungning wakal so ahan boina kang thorokle haibabu nungmu nungkang mahalaba haiduna awang bo wanglol da tengtha jabani marpudrani pal subada yaibi nungau pimaba hupla mapal thaba haibasi wangololda
ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯁꯤꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯒꯅꯤꯡꯗꯨꯅ ꯌꯥꯏꯕꯤꯔꯦꯜ ꯑꯣꯏꯕ ꯅꯁꯥꯗꯒꯤ ꯅꯉꯥꯜ ꯃꯆꯦꯠ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯌꯥꯏꯐꯤ ꯊꯋꯥꯏ ꯀꯌꯥ ꯃꯥꯂꯦꯝ ꯑꯅꯦꯝꯕꯗ ꯊꯝꯕꯤꯔꯛꯇꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯆꯠꯆꯠꯇ ꯀꯌꯥ ꯄꯣꯛꯄꯤꯔꯦꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯏꯐꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯑꯣꯡꯕꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯕꯨ ꯇꯔꯨ ꯇꯔꯨꯕ ꯃꯛꯇ꯭ꯔꯕ ꯂꯪꯖꯕ ꯌꯥꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯌꯥꯏꯕꯤ ꯊꯋꯥꯏꯒꯤ ꯃꯁꯛꯁꯤꯡꯗꯨ ꯉꯧꯔꯣꯛ ꯉꯧꯅ ꯇꯌꯥꯡ ꯇꯌꯥꯡꯅ ꯃꯅꯤꯡ ꯇꯝꯕ ꯍꯨꯞꯂꯥ ꯃꯄꯥꯜꯅ ꯄꯥꯏꯕꯒꯨꯝꯃꯤ ꯅꯪꯒꯤ ꯈꯨꯠꯁꯦꯝ ꯑꯉꯛꯄꯇꯅ ꯊꯜꯂꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ 34 ꯁꯨꯕꯗ ꯍꯥꯔꯥ ꯃꯧ ꯂꯤꯡꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯁꯤꯕꯨ ꯈꯨꯠꯁꯦꯝ ꯍꯩꯅ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯗꯨꯅ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯄꯨꯊꯣꯛꯄꯤꯔꯦ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯊꯛ ꯑꯁꯤꯗ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯅꯪꯒꯤ ꯆꯤꯠꯊꯕ ꯀꯔꯤꯁꯨ ꯊꯝꯗꯅ ꯀꯨꯞꯈ꯭ꯔꯕ ꯍꯨꯞꯂꯥ ꯍꯥꯔꯥ ꯅꯥꯄꯤ ꯁꯤꯡꯀꯨꯞ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯁꯦꯝꯕꯤꯔꯦ ꯍꯥꯏꯕꯕꯨ ꯇꯥꯛꯄꯤꯔꯤ꯫ 100 ꯁꯨꯕꯗ ꯃꯤꯁꯦꯝꯕꯣꯝ ꯀꯥꯏꯕꯤ ꯃꯍꯨꯝ ꯍꯥꯏꯕꯒꯤ ꯋꯥꯡꯂꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯁꯦꯝꯂꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯂꯥꯏꯒꯤ ꯍꯛꯊꯦꯡ ꯆꯗꯥ ꯑꯣꯏꯅ ꯄꯣꯛꯂꯔꯒꯗꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯀꯔꯝꯅ ꯑꯣꯏꯍꯟꯒꯗꯒꯦ, ꯀꯗꯥꯏꯗꯒꯤ ꯂꯩꯁꯥ ꯂꯧꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯁꯥꯒꯗꯒꯦ ꯍꯥꯏꯕ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯅꯨꯡꯈꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯤ ꯁꯦꯝꯂꯛꯐꯝ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯍꯨꯝ ꯄꯨꯊꯣꯛꯄꯤꯗꯨꯅ ꯍꯥꯞꯄꯤꯔꯛꯈꯤꯕ ꯊꯧꯁꯤꯟ ꯍꯩꯕ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯅ ꯇꯦꯡꯊꯥꯖꯕꯅꯤ꯫ 101 ꯁꯨꯕꯗ ꯅꯨꯡꯒꯤ ꯄꯔꯤꯡ ꯂꯥꯡꯁꯪ ꯍꯨꯜꯅ ꯅꯄꯣꯛ ꯈꯣꯏꯔꯥ ꯌꯥꯜꯂꯛꯄ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜ ꯊꯝꯖꯒꯦ꯫ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯈꯨꯠꯁꯦꯝ ꯑꯁꯤ ꯀꯔꯝꯅꯕꯨ ꯑꯣꯏꯍꯟꯁꯤꯒꯦ, ꯀꯔꯝꯅꯕꯨ ꯄꯥꯟꯗꯝ ꯎꯠꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯊꯝꯃꯣꯏꯅꯨꯡꯗ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯅ ꯈꯣꯏꯔꯥ ꯌꯥꯜꯂꯛꯄꯒꯨꯝꯅ ꯂꯩꯔꯝꯗꯕꯗꯒꯤ ꯃꯔꯣꯡ ꯃꯔꯣꯡ ꯃꯔꯤ ꯃꯔꯤ ꯆꯝꯊꯗꯨꯅ ꯇꯦꯡꯕꯥꯟꯕꯁꯤ ꯑꯣꯏꯍꯜꯂꯛꯈꯤꯕ ꯂꯥꯏꯅꯤꯡꯊꯧꯅꯤ꯫ ꯅꯍꯥꯛꯅ ꯑꯣꯏꯍꯟꯕ ꯉꯝꯍꯟꯗꯕ, ꯇꯧꯕ ꯉꯝꯗꯕꯕꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯕꯨ ꯁꯩꯊꯥꯖꯕꯅꯤ꯫ ꯃꯊꯪꯗ 102 ꯁꯨꯕꯗ ꯍꯨꯡꯅ ꯅꯤꯡꯅ ꯅꯋꯣꯡꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯆꯤꯉꯨꯒꯤ ꯌꯋꯥ ꯅꯨꯡꯁꯤꯕ ꯅꯈꯣꯟꯖꯦꯜ ꯑꯍꯥꯟꯕꯗ ꯍꯨꯡꯅꯤ ꯍꯥꯏꯕ ꯏꯋꯥꯏ ꯏꯅꯤꯜꯅ ꯅꯃꯨ ꯇꯥꯏꯕꯪ ꯇꯤꯜ ꯀꯥꯡ ꯅꯨꯃꯤꯠ ꯇꯨꯃꯤꯠ ꯌꯨꯔꯥ ꯇꯤꯜꯄꯤ ꯇꯤꯜꯍꯜ ꯌꯣꯡꯃꯨ ꯌꯣꯡꯁꯦꯜ ꯅꯨꯡꯉꯣꯛ ꯄꯥꯏꯂꯪ ꯈꯨꯄꯤ ꯈꯨꯂꯥꯏ ꯃꯕꯨꯡꯅ ꯆꯠꯄ ꯃꯁꯥ ꯄꯥꯟꯕ ꯄꯥꯟꯗꯕ ꯀꯛꯆꯦꯡ ꯈꯣꯌꯥ ꯀꯧꯖꯦꯡ ꯍꯥꯔꯧ ꯑꯔꯦꯡꯕ ꯂꯦꯡꯗꯕ ꯑꯄꯥꯜ ꯑꯔꯪ ꯍꯩꯔꯣꯜ ꯂꯩꯔꯣꯜ ꯎ ꯋꯥ ꯂꯩꯕ ꯈꯤꯕꯤꯛꯅ ꯁꯦꯝꯕꯤꯔꯛꯄ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯍꯨꯡ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯤꯡꯖꯗꯨꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯖꯅꯅꯕꯒꯤ ꯄꯥꯟꯗꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕ꯫ 103 ꯁꯨꯕꯗ ꯏꯒꯤ ꯇꯥꯡꯕꯜꯗ ꯇꯣꯡꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯦꯡꯕꯥꯟꯕꯁꯤꯒꯤ ꯊꯋꯥꯏ ꯍꯥꯏꯕ ꯈꯤꯕꯤꯛ ꯑꯁꯤꯕꯨ ꯂꯩꯍꯟꯅꯅꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯍꯥꯏꯕꯁꯤ ꯁꯥꯔꯛꯀꯗꯕ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯣꯏꯔꯤꯕ ꯏꯒꯤ ꯏꯂꯤꯛ ꯈꯨꯗꯤꯡꯗ ꯇꯣꯡꯗꯨꯅ ꯌꯥꯎꯕꯤꯗꯨꯅ ꯏꯗ ꯊꯋꯥꯏ ꯑꯣꯏꯅ ꯇꯣꯡꯕꯤꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯕꯨ ꯌꯣꯛꯄꯤꯔꯤꯕ ꯅꯍꯥꯛꯅꯤ ꯍꯥꯏꯕꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ 103 ꯁꯨꯕꯗ ꯅꯤꯡꯁꯥꯒꯤ ꯏꯔꯩꯅ ꯀꯣꯏꯔꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯏꯗ ꯇꯣꯡꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯉꯝꯂꯤꯉꯩꯗ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯠ ꯃꯔꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯠꯍꯜꯂꯤ ꯍꯥꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯅꯦꯇꯦꯠ ꯕ꯭ꯂꯗ ꯌꯦꯟꯕꯤꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯁꯦꯝ ꯅꯣꯡꯁꯦꯡꯂꯤꯉꯩꯗ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯍꯤꯔꯤ ꯅꯨꯡꯁꯜꯂꯤꯉꯩꯗ ꯍꯨꯡ ꯏꯋꯥꯏ ꯏꯅꯤꯜꯇꯅ ꯇꯔꯪ ꯑꯁꯤ ꯏꯔꯩ ꯑꯣꯏꯅ ꯁꯤꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯃꯇꯥꯡꯁꯤꯗ ꯇꯥꯛꯂꯤ꯫ 105 ꯃꯩꯒꯤ ꯆꯔꯩ ꯊꯣꯜꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯃꯝ ꯂꯩꯁꯥ ꯀꯥꯏꯔꯛꯉꯩꯗ ꯅꯉꯥꯜꯅ ꯑꯇꯤꯡ ꯇꯔꯪ ꯑꯁꯤ ꯁꯟꯗꯣꯛꯂꯛꯉꯩꯗ ꯄꯨꯝꯂꯪ ꯂꯪꯅ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒꯨꯝꯅ ꯂꯦꯡꯊꯣꯔꯛꯄꯗ ꯅꯍꯥꯛꯀꯤ ꯅꯁꯥ ꯄꯨꯝꯕꯗ ꯂꯩꯇꯦꯡꯕ ꯐꯤꯖꯦꯠꯇꯤ ꯃꯣꯉꯥꯡꯅꯕ ꯃꯩꯔꯤꯒꯤ ꯃꯆꯨꯅꯤ ꯍꯥꯏꯕꯕꯨ ꯃꯩꯔꯤꯒꯤ ꯆꯔꯩ ꯊꯣꯟꯕ ꯍꯥꯏꯕꯗꯤ ꯃꯩꯔꯤ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ 106 ꯁꯨꯕꯗ ꯏꯂꯤꯛꯀꯤ ꯀꯣꯡꯒꯣꯜ ꯊꯤꯜꯂꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯜꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯉꯛꯄꯇꯅ ꯄꯤꯛ ꯊꯜꯍꯜꯂꯤ ꯅꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯅ ꯏꯂꯤꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯏꯂꯤꯛꯁꯤꯡꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯁꯃꯨ ꯍꯛꯆꯥꯡ ꯁꯦꯝꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯏꯂꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯑꯄꯥꯕ ꯂꯩꯔꯣꯜ ꯑꯃꯅ ꯀꯨꯞꯁꯤꯜꯂꯕ ꯃꯅꯨꯡ ꯑꯍꯥꯡꯕ ꯀꯣꯡꯒꯣꯜ ꯀꯌꯥ ꯊꯤꯜꯂꯤꯌꯦ ꯍꯥꯏꯕꯗꯤ ꯑꯍꯥꯡꯕ ꯀꯌꯥꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯃꯁꯤꯅ ꯇꯦꯡꯕꯥꯟꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯍꯥꯡꯕꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ
ahangbada pik thanba taibang pani haibu takpiri Sama sumna tare subada phambi liklai marubu thoriba haibachi wanglolda Laining thona haki khusem gi manung chanwa taibang thawai panba singna sada nauta sanjaba ngamna nabagidamukta Laining thona hangna nupa nupi gi phambi liklai maru amadi naubi phamda sinung korphu manung da sunganduna taibang kumai thausil liba laining thawi bonang gi natik nayai di teng tha jabana loiba khamba naira roi mapok sina longam dringai khai teng tha jaduna su loingam la roi he khoyum si da laining thau nanai khoidau leiching da mai ising nungsit kauna leibiu adugo samagani pan subada singkhai phiduk hunbada namai banayana siktuna laining thau haibasida akhona ngasi ai parba korau thapi chechendaba thaba lanangdaba ahen benumit asida saudabana saknawong are paleitaba mami cham mapa lak ikut ani lona yana pichi ku leidata kapichi kalukna phaira non batawagum malem leid kongyang cheina tabagum han punem jei lining thaw khangjadabana chani langja chawbana wani mangang yekpu oibani khuman ka da chawbani iming taibang mi kaubani thoni jabana chani ngasi kaubu mapuda kumja ira taujari thoni jari ena chana yo labada ngakpiu la labada kanbiu langjaba khibi kokpiu apanungai pibiu yai phulai bu chaithabiu yaibi showlangda khambi maisa kanbida ichik isa kobiu lining thoi pai bungo nijariba kobiu yekna tingkhang leita saikhu lain sendana punsi toloina pangjagi nate famda tebiru nahan famda hanbiru sajik isau langda thabagi mayai saida yena leiba pareisu oina leiba pareibu yena han mai sing nungsit male matinga manga mak mi ga thana taruk magna mapung oiba taibang mi thawai panbagi hakchang kaya nungna mapam chana leibiru thawai asangba mirel athoiba mi ga thana taruk mag thawai ku kholabane thawai gi mapu hana kurum jai punem jari kubiyo nadairem akhoibu asumna lining thogi mingkhai chamagani policy thamjaba loijare aduna kanglaicha singbu aroibada kaina nabi athang nijari masigi mathangda akona mayamna haibirakpa leimaren mingkhai chamagani pala du matanga thamjaramge adugi mathangdadi aina akoina matam kuina naina jarakpa akoigi malem leisem lol ariba amadi ate athopa mari leinaba puya singdagi aina khangat jaraga semjaba akoigi puyagi liklamda thambiramba wahi paring adu adumak akoi makha tana hapa ngamna honajage ngasigidamaktadi kanglaicha punamaktu kaina nabi athang nijari pinabirasi